Chahi Kudingi, October gi Tarik Kun, Asi, Malem gi Osteoporosis Day, Haidana Thorum Pangtoi, Hariba, Numit Asigi Manguinani, Aquinangasi, Lokachariba, Saru Pathabagi, Anaba, Osteoporosis, Amadi, Masigi, layeng, Kamdon Orakpa, Hibernaching Matang, the Kana Jagadori Basi. Hiramasi, the Hujita Suning Jakre, Nasigi, expert in a Linkshin Biriba, Dr. Lousigam, Ibobi, Consultant Orthopedic Surgeon, Aadarsh Hospital, Linkshin the Nalebire, Miamna, Quigi phone, Tobirakadaba numbers, Ahan Bedamutang, Not Toshin Biu, Hariba numbers, the dial Tobirakaga, Linkshin Biriba, Dr. Dagi Kang Bining Basing, Osteoporosis, Saru Pathabagi, Tawong Sikarino, Hibasigi Matang, the Kang Bining Basing, Hangbirapayagani, Linkshin Jaraklage, 93623-27078. Amutanga Linkshin Jage, 93623-27078. Haidi basi da dial to biraklaga Linkshin Biriba Dr. Dagi Kangbining Basing Hangbirak Payaragani. Dr. Hogdokcha Basidi Equina Saru Pathabagi si Aquagi Mio Bagi Punsigi Tankak da Dumak Tene Dubukare Nachahi Miai Chala Baduga Masigi Chahi Yankegi Matung Swice Days than Kariam Nehen complain la Prina Quay Micham Miam Marakta Paujabasi Tenaze. Adan Yanan Basidi Quinang Si Kanajagadori Bahiram Osteoporosis Haribasa Masikari Nokta Tapio. Osteoporosis Habidi Sarugi bone forming Saru Sagat Paga Saruji distract of Wukasida Sagat Pasina Handaraga distraction Helaga Sarugi Mapang and Sondarakba. Masi Ayambna Akwagi Sahi Nupidana Sahi Nipumunga Yankai Adagi Nupadana Sahi Humdragi Matung Delay Masigi Lakwamsi Nupidadi Estrogen hariba hormone si menopause yokibaga magi blood estrogen level si handarakpadagi ayamba post menopausal osteoporosis ay nai khongkap khamkraba matungda nupadasu testosterone hariba hormone si handarakasu osteoporosis lai adubu nupada amasung nupida punna la poor nutrition habidi sinjakta watpa adigi lack of exercise haksang sajen watpa humang taba watpa adi chronic illness layer kantu osteoporosis lai osteoporosis ki basis ti sahi gi matungina khara lai adumoina mak bone forming ga bone destruction ga si sahi yamaga di bone destruction ne helaga sarugi mapanga si handarakpanina nupa khangde nupi khangde adum osteoporosis matang matungina lai Ahoy, aduga masigi saru semgatpa amadi saru kaitharakpa hujik takpiribado doctor na masi miyoibana hek taibang khongdarak ngai dagi angang oiringai dagi na magi hek punsi lomdriba phawbagi sidaisida adum saru semba saru kaitharakpa semba kaitharakpa sigi si adum chatana leidoriba thong sidaisida kaibagi ra hek poktorakpa dagi na nupa su nupisu saru bone forming ga bone destruction bone sagatpaga Mangan Bagase, Masagi Sahi, Kogi 40-45, Sibawdi, Adum balance Torgalagani, Aduga young adolescent bone forming Hengani, Adubu, Sahi Yamaba, Nupadana, Kogi 70 years Suraba, Adagi Nupidana 45-50 Suragadi, Aina Saipan Sekipa, Nupidana estrogen hormones Tara Motamda, Nupadana testosterone Tara Matunda. Testosterone sina siju nupada laiba hormone aduna osteoporosis se mathanta lai adubu akoina thingba yabagi habidi handanba yabagi bone forming ga bone destruction ga je balance thamba yabagi upai mayam lai ahoy adu masigi si doctor koina ahanba phone call ngai jari ngai sida karamba phone call am ta lokhachage hello phone call ngai bo ina doctor masi aikhoi gi doctor na takpire saru semgat paga kaitharak paga ani gi lamjel sidai sida kaitharak padu na yangchala akandani hujiki semgat pagi chang du diwala abani na saru patharak pa saru aduna magi aikhoi gi karamba miyoi kamuk to hujiki chahi matang takpi khre ke dogre aduna chinjak amasu doctor na panbiri masidai sida chinjak ka sumari leina bagi aduna karamba miyoi kamuk se masi osteoporosis thengnarak pa yabage ta tapi aida sai panchaki fa hormone mari leina ba nupa da nupi aduna taba atai risk factor khara malai tapio family history leba osteoporosis togan ma khara lei smoking
tobacco products koigi hidang mena gi production ta smoking to kangbu du adigi alcoholism se excessive alcoholism dasu osteoporosis lai adigi steroid karigumba condition amadigi long term steroid sinner kangbu dasu saruje patarai adigi vitamin D wala ka sudum tawi adigi sedentary lifestyle haina masada humang ta ba thabak kya chu da profession haitare lack of exercise maruina weight bearing exercise chang nain tawga di osteoporosis chang yam what per musing se adu the weight bearing exercise na moina palisina akogi cycling gumba walking gumba jogging gumba sini masi torwa kangbu di khara hantai hari bisina akogi magi other risk factors of the osteoporosis hype tare an ba phone call am talo khachage doctor hello phone ngai boina masi akoina makhal thokna yengba yabra doctor osteoporosis se soragna primary osteoporosis and secondary osteoporosis hane khaidui primary dana type 1 and the type 2 primary osteoporosis ti sahi gi laksabani type 1 jina post menopausal osteoporosis aina sai panse ki ba estrogen je handaraba kanda lakpa maruina nupida doctor type 2 dana nupa ju nupi dasu adum senile osteoporosis haina lai masidi after 70 years lai nupa ju nupi dasu lai secondary osteoporosis hairagana yamna kuina steroid sinabu kangbu adagi hyperthyroidism na naba kangbu chronic kidney naba kangbu adagi rheumatoid arthritis moisina secondary osteoporosis kawi hello somgi mingle from takpiro wahang hangbiyo sa phone dojeba isi andokram lekai dagi panjobom sumita takpiro aina hambada doctor bu kai kunna bu chari duga aina hangjaning ba wahang dina akoi huyu isaji sahi 50 gi mathakta leire thagi period loitre ada hambada di akoi weight ji kaya hinkalam da ba hek period silor matung da weight hinkalakpa adai lam sang na khara chalu khuru gumba na ba hoba ayambana sum imana bising da hobda su koi period lor pa matung stadi khuru nai haibasi yam toina haira thingna dei da aina sadagi khangni sina khoi hauji khoi gi saru patharaga na ba horpasida khoi gi sinja ki oiba kari ahenba charaga daga karamba tawraga sikhisika sunga thopunganga dagi haibagi matang sa sadagi chitang takpiramo hadana tawjarapane pani takpiri se sahi yankai suraba sahi yankai plus lairaban sumita andro dagi hosi haibi bedu isagi sahi yankai surabani na menopause yograbani na post menopausal osteoporosis se soidun lairamgani na khali adubu akoina hojikti medical science akolabani na osteoporosis ke akoina deksa scan haina koigi lumbar ko khwangi vertebra manga L1 to L5 adagi risana koigi khutki khujengi joint da leiriba radius ta amasung femur gi hip ki manakta leiriba femur gi upper portion haiba tare hip ki areas da akoina re kapsalaga saruji ji kyam solage je akoina yengi karigumba saruje mogi computerized kanoni reading ni aduda karigumba akoi -2.5 sondi solaga -2.5 tagi yaudabase masina akoina osteopenia kawi adagi -2.5 tagi hensen kharba suppose -3 hairo -4.5 hairo adugadi osteoporosis singi adu asomna hangbiriba akoi dietary supplement gi matang da hangbirak padu akoina osteoporosis ta yamna kana akoi recommend tawjaribasi calcium nongmada 1000 dena 1200 mg per day vitamin D sina 800 tagina 1000 international unit per day हारिबसिंची अखोई recommend तोरगा अदुग balance diet हाइदि हाइरा याम चाबिरो अदुग balance diet करिगुम्बा अखोगी मरम चादना ख्वांग पनादा नाबा अदु वरगदि अखोगी डेक्सास कांसि तोकथोकपिरो खु नाबदुना अतोप मरम वरमबा याय वेट हेंगपतुना खु नाबदा इफेक्ट लामबा याय अदुबु चही यामाबनिना अखोगी वेट सु हेलबनिना खु द लैरेबा अखोगी कटलेस अखोगी meniscus anse si patari aduna maram waraga khu nabagi maram se aduna atopa maram leragadi adugi mari leinaba x-ray MRI dum tokpiu hoi aduga hujik sumita androdagi nasu hangbirei doctor nasu anaba sum yengbi basingda dum thengna biramgadra hena khanjei nupi 10 muk leibagi manungda nupi mari manga di haidi tangkhai amadi adum khoigi hujigi chahi matang ni phumanga yankai swai se sida khwang nabagi adagi sarugi ate
chikpa nabasigi complaint se yamna leibedongna toba aduna masi nupa singdena khara bu hantabrai na khali sumori watai sanajabada aduna masi karigino aduga masi osteoporosis ki si mangonda sign symptom gasi irei leitabra masibu osteoporosis is silent condition hai maji sukang khang draga turu digi pek tek pasaru se matam do khang pu yauri osteoporosis is silent way aduna isada symptom laktabanati adubu kaisu toroida haina leithokwa kangbuna masi osteoporosis oirambagi wakhandu khaludra kanda hayeng turaga saru mate kanda masidi saru te na test mayam tawda osteoporosis leyambu yauri hariba aduna masidi nupa nupigi khenabase masidi nupa aduna khara active oidna physical movement khata oidna aduna osteoporosis nupa adadi physical movement yam to nupa tawgandi sona sportsman yam tawgandi adagi sifai de leiba ko yam toina ko gi movement to kamu tawgandi nupi gina ko gi sedentary lifestyle ko gi ka manung da AC room da leiba car AC da thoba kambuse moisi hello hoi tapiu ming leifam haibiraga wa tawdarei ba aise nambol phojing tining dagi botoba takpiro ibotoba ari batinjaka mansigi hatan khajelgi matanga siga kayamu marile nabagi masjidi ayamana tai khradi takpide masi aduma pot thangatwa aduga masi hatan khajelne ka henna thogak henna suba khotwa hatan khajel henna tawsanbadgi masina thorpa yai haye si tajai masi chumbra chumda masigi matanga sida Funny thambiro doctor dagi tabishi aina sai panjaki ba weight bearing exercise hai base volume thang bunati akhoi gi lepaga exercise to walking hairo jogging hairo cycling babu weight bearing chu swimming ju am phai adu swimming di weight bearing nati hoi chahi yama kanda weight bearing aerobic exercise hai base na koi sang da base exercise da sang ba yaw da base dumbbell barbell pai khra di weight pai aduna moidi chahi yama di to biganu aduga non weight bearing exercise da maruina mayamna yam kanna chahi 90 bauda tobu yari basi cycling degi walking jogging masi tobiu aduga masi chang naina exercise torba adubu overuse torba suppose pot rumba thanga lam sang saleng khalsi adigi maram chadana kg yam bat puragadi hanna bat saru solmagadi saru jingji maruina khwangi koi vertebral column ji pakthar kani koina osteoporosis compression fracture kawi madudi to hon bidabana pai adubu maram chadana khwang nabagi problem leragadi masi osteoporosis atraga osteopenia lay hebese matam chana dexas kanuguma tobiraga madu khangdogadi precaution khalobiu jinjak ki matangda akoina aina sai panjakiba vitamin D calcium aduna taba koi balance diet habadi nongda sari si ka hen sabna tab machan suna saba moina dietitian habada 7 varieties of fruits 7 varieties of green leafy vegetables se yamna amount yamna taba 7 varieties 7 sabada balance diet se mathanda oijari hai adu sinjak ti koi gi under nutrition di to honda bana phagani man under nutrition torogadi osteoporosis automatically lakani habasi aina sai panjakre aduga magi chabam topko nomagi isagi sinpam duitingna calorie du yengthoga chaba thakodi dum chawio aduga aina sai amona panjaki ba weight bearing exercise se sahi 90 bhauda sang nain tawda kaiswa kai beliti ahoi phone call am tagalo khachage hello somgi takpiro mingle from takpiro sarai phone te ge kumpham makha te ge nawre na de ne sa takpiro raju akoi ji ai je khwang de na khwang gi am na ba chahi takpiro adu khwang gi am na ba sida kai no mu yeng jeru re ba da ge rim sel yeng jeru re adu moi nei vitamin kai no vitamin mitaran ka bu hida guli chao na pilakpa abi sare ka pe du ikan kana da ba masibu saru pathabagi laina ji boidiri bra kamai ta urga misi khangge de game be sath na takpiro ho isagi chahi mta takpiro ba isagi chahi ji humpu ba ma to intention jare sa sinpham di koi kungam de lai bani de Lousigam ngo kha se ba Lousigam gi thaba khara taw ba mana de hen akan be thab ta hen thab ki su de sa fani doctor de tabish aina hana so panjaki ba akoigi maram sadana tusan khosana khwangi saru sokre natraga disc prolapse tore have natraga di maram sadana khwang na base
Masi yam phajana akoigi saru sonbegi aina saipan jekiba osteopenia oibra osteoporosis adu phajana evaluate tobiro karigumba leiram magadi songi hospital degi pirakpa vitamin kapa kopa degi calcium loine jisone yormani adugi mathakta osteoporosis ki magi grade tu matugina akoina tobum thokbu khara lei adu pangthona bu tobu adu aini ki session dadi dexa scan do khudong chaba ka dang tobiro aduga magi grade of osteoporosis natra osteopenia de khangdok biro adugi matugina manak nakpa phisian ma tanabiro hoi doctor nojik takpiri but dexas kan nine hari basina sarugi phibam du magi patharabra natraga sarugi leifam thokpa chang du leiribra haibadu khangdok na bagi sarugi magi ai sai panjaki ba density se hoi hoi masigi lumbar L1 dagin L5 phoba adigi hip kidana neck ne adigi upper femur ne adigi wrist ka hairiba hakjangi saruksi sida hairiba machine jina lawraga chawrangno all over the body lawbadi yadabanina magi degree of osteoporosis osteopenia khangmami hoi aduga masi khangdoba matungda doctor na khangbirani osteopenia haisina osteoporosis taramdai gi kharkhadi hawra aba stage do aduga doctor na khangdopiraba matungda magi layeng pathapsing si kari kari mong da chathabi da tapi osteopenia su ma khara tangkhai sole haigadra khara sole haibini osteoporosis na thine sole haibini ani mak treatment tawdabdi yaroi maramdi osteopenia da treatment tawdli osteoporosis dum tagrani osteoporosis tagre haragadi akoina treatment je khara vigorously hadi khara aggressive treatment tawrei maramdi tururaga kholuraga fracture laga life span si tension lakadabanina aduna kena baibo magi saru sonbegi changdu kharadang cholasu treatment tawdabe yadi yam cholagana khara aggressive treatment tawutare magi sondagi ba saru kaitharakpagi changdu phadorimne ba doctor lefan ba natraga reversible di oide osteoporosis se reversible oibnati adubu khara baudi check toraga handhan badi ye hoi aduga doctor nojik takpiri karigumba IC osteoporosis hairiba sarugi anaba saru pathabasi thengnare sum yengdana doctor tanadana sum thamagadi madugi consequence pataba kari warte masigi akaibi amlai saru chonbagi nabaje akoina osteopenic pain gawi madugi dongte hidak chage harakani hidak singje pharmacy de hanga charakani adigi hidak sida painkiller haibitare sida kidney sokpajawi kidney soktabjawi adigi hidak haijibu akoina chasilibi hidak khuding mang liver na detoxify tawi ado liver na detoxify tawuna liver da khardi taini haiba aduna medication si tawde yadaba kana tawraga su yari makai medication si tawdana atai means na layeng wana phani na kha hello songi mingle from takpiro wahang hangbiu Hello, good morning, sir. Good morning. Sir, I'm going to say I saw my mind in our Indica Kavesa. Oh, Gita Tapiro. Sir, Doctor, they can't the day. I say 40 to 3 at my own very the car. As you said, we try to pay a slide to Kwana, the Dumho, what I easy. You take a putty out the piece, have a composition, content, the cotton, the toe, and again in surgery and zero to go. Hidakti khara dum sabi ko sa adu zum se marak marakta hawi adu ko weight se kitang ti hen ka le adu khong je hana ko ki ai le sai ni de khong oi thang lo je ko ki kitang khuga ti thi bu ti pmak ti na te le khai hai ga da adu hauji ki thang bu kan da ko ki ai hogolak ka da ko ki apnoi ta ga na ba thau ba du sigi saru ki na ba haidi pathabasina oirakadira kamai tawbono sa sigi matang kita sambiram phani doctor de sagi sahi ni puri thoini haibani na menopause yaudraga di post menopausal osteoporosis ti lermoroi adu moina mak young age da leba osteoporosis kharle se kuda moina haida idiopathic osteoporosis moidi younger age di yawi adagi adolescent su lei makoi chapchaba cause khangde kharabna heredity ni hai kharamna lifestyle modification da ka len hai adagi kuina lengna thambase khong sokpa natraga plastic yetna kotana saru sokpa digi kuina lengna lebase ju akoi gi disuse
tauba haitare sinadabagi magi manak nakpa muscles-ngi sinadabani saruje padai hujiki lengdaba sarukta adu amaboire haibiri duing matungina di isai chai 42 nina menopause yogdribina dexas kan tun thokpiro habidi post menopausal osteoporosis nataba atai idiopathic osteoporosis kumba leramagadi adugi treatment tawdaba yaroi maramdi saru solaga leiba isi karigumba swaida khajitang turubadagi saruje pek tega aduna problem lakadoini okay hello Songi mingle from Takpiro. Tazere. Sarai pon tawjare se kisam pategi songthang ba ama. Takpiro. Sarai khangje ningi se akoigi maitei gi de ayamana akoigi table la chokki da pham bai mo ta sa ising jaba adigi lai gi deba karma ayama to mo yamba khu ku kunba adigi phana phama ta jaba adigi letin makta changa su koi western kumun che kya sinada ba. Sina su akoigi Saru naba kongku naba gi tangsi hengadra sima kitang advice to biramo anda phamarga takaba chuma sima adu ani subata sa koi hojik sana takpi basaru pathabasi yengana ba Dexas kan harisi yes makanje deka habra Dexa akoi gi district hospital singsi loi lebira bra the government hospital singsi loi lebira bra adu maji private daga di masi pacha jam loge aduga aroi bada sa ai koi manipur sidi pisabi se lak ahum mari hena leibani na makoi da pi phangna na phona bada matam sang na pi sabana akoi da khwang na ba ari khu na bai sang si arumba pudraga su yam henba si matang da special oina pisabi sing si yeng biraga makoi da pi di sadabadi adabani na manak ta kari exercise to wada ki habagi special advisor am ta advice am ta pibir mo sa Funny, Dr. Rita. Asai haibi kiba kumut western kumut leitabani na haipto. Ku nabasidi sahi khala kani. Madi osteoarthritis ke lainani. Osteoporosis loin rambe loin dram no bi. Aduga ku naragadi squatting habidi ningang pamba. Kneeling habidi khu to punba. Adi khongrai sanba. Cross leg sitting. Adagi climbing stairs. Sit yaringi thadokpiyo. Maramdi khu naringi da haribisingi toksalagadi khu nabagi problem se henselakani. Adagi atopa mana asai aibi kiba pi ron saba maya mama laibdu akogi sadabi adabdu sabtabani adubu akoina khu nabagina akogi hidak chuto to debida physiotherapy chama tanaraga isam chamba khu nabadi coordination exercise toraga ayamba phagani early stage dadi aduga khwang nabagi di karigwa disc prolapse kumba osteoporosis na nabana taba disc prolapse kumba leremagadi akogi x-ray loraga MRI toraga disc prolapse leremagadi atopa magi cause am laibini adugi treatment tawdaba yaroi aduga khwang nabagi maramdu akogi saruje sonbagi waram taragdi dexas kana nasu aina sai panjaki pidu tawbiraga dexas kana saru chole na confirm toragadi adugi treatment matam chana tawbibana fani aduga aina panjaki ba khu nabadana coordination exercise adi khwang nabadana maram yam kanba chathi maram leitragadi spinal exercise torgo pai hairi mayam si physiotherapy sam tanaraga medication yam tawdraga su khara tawbuna dum khara dum kana gane khanse hoi adu dexa gi hujik yam panbire dexa gi facility masi khudong chabu sing se hujik maki di free da sarkar na di pibang impal da di koigi babina ne di padma medicare da yam tawi adu aina recently koigi rims tasu amal leiri na tai private di leiba kuire impal da di aduga government hospital da rims ta lei haina koigi patient akran de harami ai confirmation di tokjidre hoi adubu masi gi facility di leire aduga fisabi singi loina ma khumbi kre mathang phone call am ta ga mung lo khachage hello tai to we na bono indigi bomi manga na ta kwi we bomi sa kwi di ai ju zik cycle pung ahum ka hogala ga nung tigi walk to re ba to sa ai ho ju putin na bo kot sahi bu ni phuni pan sangjare adu hogju putin na bo putin le ba adu hoi saru patha ba je masi mi ma da khoi na re khole ba je amai to khanga dege ko dege sinna doctor kan khangje ne mai teresa hoi aduga sai doctor na su Ibobi haibi krise masidi khanghouda na hekta ina tuba matamda degi keno to ondha bada hekta tawrakadori ni padana hana lerammadori ni pare si pang khangandi hai adu doctor dei tabisi osteoporosis se khadi manifestation tawi adu isada chikpa naba
Luyang na ba yam laitragadi ayamba leiramoi maramdi isasu yamna active way havenina physical movement oyna adumakpu maram sadana khwang na ba boire atei jaga haksangi tongan tongam ta chonga naraba adu orgadi masi osteopenic pain na saru sombi na ba horabra na test of thupu de kesu kaiti aduga karigumba maduna yamna maram chana na ba natragadi akoina yambana akoina pangthok chamba haibitare thengdi adubu isada complaint lam leibiragadi manak na ba doctor mu unabiraga masi saru somaga mai lein da kargi tawu yage da amtang tanabiraga madu makha chathabana fanen kali hoi ado saidigi caller sing na hangbirakpa dagi khoi khanan nainajabasidasu doctor nasu takpi badasu dum kharadi makaidi panbikre masi dagi khoina kamdona sexual horaga osteoporosis saru pathabagi anabase masi khoina ngakthokchaba yabra lambi leibram ta takpi aina saise gi ba saru sonbasi silent oina leraga turakanda akhoi gi tiekanda khanguyam yawi aduna huji aina hanasu hanjanjan pangraba Texas kansida ayamba akhoi gi mogi reading da akoina Z score haibam ga T score haibam ga ni lei Z score sina magi age related magi bone gi strength ni T score sina real oiba aduna ayamba akoina treatment obusi normal di above -1 gi mathakta legedaba sarugi pangan se adagi osteopenia lebisna -1 dagi na -2.5 ki marakta osteopenia leg jingba adi osteoporosis haibadi more than -2.5 adagi hujik aina panjaki ba mayamsi chronic pain deformity disability increased mortality adagi maruoina osteoporosis ki manifestation spine ne hip ne wrist ne sida lakani hairibam famsing asida karigumba maram sadana naragadi akhoigi hairiba testing ji tokthokpiraga yanglen saru naba adagi wrist naba hip naba kitang maram sadana selaba adodi matam sana treatment khudang saidasu khudangi wrist dasu effect awi hariba aina spine hip and wrist sida han attack torokani saru sonbikise hoi aduga te khanagadabu sumayamam leiri adubu doctor na handaki laiba malem pumbada osteoporosis ai khoi khangminadaba yade haibagi wakhalon du dei aduga kumsi gi team su yam phajai it's unacceptable aidana my team amsu thambirami haibdi osteoporosis ki se koina thadoga thambasi masi yade osteoporosis si akoina masi layeng thokadabani aduga masi hundoktana thadoktana thambasi yadabagi team amsu yauri doctor tarpio take home message oina miyam de kari pauchet pibining ba mayam na khabi gadabasi akoi english ta strong bones make strong lives hai osteoporosis aina jo hana panjakre silent disease ni masi turo kanda fracture lera kanda khangbu yam yauri aduna mayam da aina hygienic basi koi gi chahi yankhai helagadi masi yarime kai screen to view asa ina panjaki wa Texas kandu sinaraga karigumba isada complaint nungai tabam leragadi adagi yarime kai active life habidi physical movement tawwa masi tawragadi aina hanasu panjakre koi army personnel gumba sports music saru sonba yang wai sahi yam bod moi saru pak sonde adagi good nutrition habidi chinjak se balanced diet adi manam singam chaba plenty of fruits plenty of vegetables adagi karigumba back pain laba adagi chahi yama kana chahi yang khai mathakta nemba ji nemdharaba hakchang ji nemdharaba adurgadi osteoporosis leiba leitraba se tune screen to view yam nungai jare saru pathabagi anaba osteoporosis samadi layengi matangda Dr. Lousigam Ibobi consultant orthopedic surgeon Aadarsh hospital langbi raktana opum kya takpi khiba doctor u thagachare thank you